Lakhipur online putoksaba January ki tang kunmathoi thangja numit ki Khomjinba Pao tabirase. Ahanbada maroi Pao Ani suba Barak Laurok kumhi nongmagi oiba thorom parengaloinana ngasi kasar gi singirbon mutumle kai da pangthok lagani. LP thaki wahang pakum hendanabagi thorom MLPCC amadi amsuna silangduna hayeng ibudau thonang Lakhipur kumanda pangthok lagani. Tha asigi tang kuntareta pangthokadaba pariksha pe charcha da Pradhan Mantri Narendra Modi na handaksu Mahiroi Singh Oja Singh amadi mama mapa oiriba singa wari sanaragani. Sanaroi Nipan Asian Championship ki khalakpada Penkak Silak Association gi maigedagi nungaiba phongdorakli. Jiribam dasu District Administration asinduna miyam gi numit mapung phana pangthokre amasung Thokchom Radhamani Football Tournament ta PFC na champion aduga JYC na runners up takre. Haujik mapungoi Pao tabirase. Ani suba Barak Laurok kumhei Barak Harvest Festival 2.0 nongmagi oiba thorom parengaloinana ngasi ayuk pung 4 makhai hauduna kasar gi singirbon part 5 mutumle kai da pangthok lagani. Lomilup Assam Bikasi Agro amadi Barak Diary na silangduna pangthok kadaba thorom asigi ayuk ki technical session da lau singbagi lamda thengnariba awana amadi masibu karamna mayok nagani haibagi matangda ahanba session da Arambam Nandababu retired additional secretary Gop of Assam na moderator oibigani. Aduga ani suba session da Yumnam Indrababu retired district agriculture information officer na moderator oibigani. Thoramasida akanaba miyoy kayana sarugyagani. Nungtilda pangthokadaba ahum suba session da Sri Kausik Rai MLA Lakhipur na chief guest aduga Jubraj Borthakur ADC Agri Kasar Rina Singh Chairman MDC Assam Rabi Shankar Likmabam District Development Manager Nabard Kasar Prasanta Rajkumar Assistant Manager DIC Kasar asina chingba atay akhanaba miyoy kayana sarugyaragani. LP thaki wahang pakum hendanabagi thoromama hayeng MLPCC amadi amsuna silangduna ibudau thongnang Lakhipur kuman gi lampakta pangthok lagani. Assam da Manipuri medium school sing pagalanabagi pantamda hayeng January gi tang kunithoi nongmaijing nimita pangthok kodoriba lower primary thaki Mari suba madi manga suba class ki mahiroi sing yoiba wahang pakum hendanabagi thorom asiga mari lenana saruk yagadoriba mahiroi sing na lakwa matamda school gi uniform setpinaba madi numida sigi ayuki pung 9 makhai gi mamangda ibudau thongnang Lakhipur kuman gi lampakta thungbiranaba loinana team kudingmakna team leader ama khanbiraknaba head teacher singi maphamda khangalakli. Thorom asida LP ki oja khudingmakna saruk yabiduna mahiroi singbo pugning thogat piranaba Manipuri Language Protection Coordination Committee MLPCC amadi All Assam Manipuri Students Union amsugi maikitegi phongdoragli. Tha asigi tang kuntareta pangthokadaba pariksha pe charcha da Pradhan Mantri Narendra Modi na handaksu Mahiroi Singh Oja Singh amadi mama mapa oiriba singa wari sanaragani. Mahiroi Singh na aki akhang yaudana ningthina porika thaba ngamnanaba makhoibu pungning thokatpa oina thorom asigi taruk suba edition asi Delhi gi Talkotara Indoor Stadium da pangthokani. Twitter da thadorokpa warol amada Pradhan Mantri na exam warrior lairik parikha gi matamda mama mapa oibesingna macha gi tamak lowgadaba thodang singi matangda wafam khara share tawrakhi. Indian Penkak Silat Federation gi meeting makhada Maharashtra Penkak Silat Association na yumbu oiduna haukiba January gi tang 12 dagi 13 phawba lebakasigi tongan tongan ba rajyadagi lakiba team 12 na saruk yaduna Numit Marini Chubna District Sports Complex Sri Guru Gobind Singh Ji Stadium Nandet Maharashtra da pangthokiba Tarasuba Pre-teen Sub-Junior amadi Junior National Penkak Silat Championship 2023 da Manipur gi mahut sindona saruk yaruba nupa macha amadi nupi macha sanaroi singna gold 12 silver 3 amadi bronze mari punna medal kunhumdoi Manipurna lawrakre. Championship asida saruk yaruba sanaroi sing amadi official singbo ngarang Kuman Lampak Sports Complex Imphalda
Penkak Silat Association of Manipur na harau tayamna okre. Panba yabadi championship asidagi junior category da gold lawrakraba sanaroi nipan chatliba chahi asida Kazakhstan da pangthokadaba junior Asian Championship da India gi mahut sinduna saruk yargani hairi. Selection panglaba sanaroi sing adudi Hizam Merina Devi, Laisang Them Sophia Devi, CH Anju Devi, M Roshan Mitei, TH Nerosia Chanu, Y Jenita Chanu, TH Dayalaxmi Chanu amadi TH Benau Chanu ni. Sanaroi nipan na Asian Championship ki selection panglakpada Penkak Silat Association of Manipur gi maikei tagi nungai ba phongdoragli. Nungairaba paujel Anoba chahina lakpaga iroinana Ingudam shopping complex Konjing Lekaina Adom gidamak yamnamak tomthin oiraba potlam kaya puduna lakchari Yumda changdaba yadraba potlam kaya gift item kaya loinana fancy item sing angangi sananaba potlam sing amadi adom hek ubada pamgadaba smart gadget kaya ma ahongba mamalda phanganjaragani nauna dukan hangba singidamak wholesale gi mamalda pinanabagi khudongchaba su thamjari ngasimak lengsin biraku Ingudam shopping complex Konjing Lekai Kasarasam WhatsApp number 94351-76126 natraga 7896-171-841 number asida pau phaunabirago. Miyam amadi lainga ki marakta mari hena phagadhana bagi pandabda Manipur gi district singda pangthokna kibagum District Administration Jiribam na sinduna Chingdong Lekai da leiba DC Office Complex ta ngarang taret suba miyam gi numit mapungphana pangthokre numit asiga mari leinana tongan ba department 38 gi stall sing hangduna miyam gi wakat sing takhe Jiribam gi DC W Malemngan ba chengleina District Administration na pangthokiba miyam gi numit asidagi kanaba sing lobinaba loinana lakadoriba Republic Day gi thorom sing dasu miyam na matam chana thoraktuna saruk yabinaba apil tawkhi. Ano zaingi yaifa public figure ha pudingi ahum sub hafta da miyam gi numit pangthoga zulakli nasi ju pangthokli district level officer sing punna pamina duna public service delivery tawjari miyam na hena thokpirakuna miyam numit asibu pangthokpada mapung phan biu haijari lakliba Republic Day celebrations asibusu miyam na thokpirakuna mapung phan biu haijari. Jiribam Higher Secondary School gi sanabungda All Jiribam Sports Association asinduna January gi tang 8 dagi chatharakiba Thokchom Radhamani First Division Football League Tournament 2023 gi ngarang aroiba match da PFC na JYC bu Panjal Mari amada thoiduna PFC na champion oire aduga JYC na runners up takre Joel Balte Nilkamal Naila amadi Aziz Haidarna mathang sitna Center referee assistant referee sing amasung fourth referee gi thodang lokhi loisenbagi thoramda retired SP Moirangthe movie singna chief guest All Jiribam Sports Association gi president M Prejakanta Singna president amadi trophy donor TH Joykumar Singna saruk yaduna manamatum yenthoki. Aroibada maroiba pau amukhanna ani suba barak laurok kumhei nongmagi oiba thorom parengalunana ngasi kasargi singirbon mutumle kai da pangthok lagani LP thaki wahang pakum hendanabagi thorom MLPCC amadi amsuna silangduna hayeng ibudau thonang Lakhipur khumanda pangthok lagani tha asigi tang 19 ta pangthokadaba pariksha pe charcha da Pradhan Mantri Narendra Modi na handaksu mahiroi sing oja sing amadi mama mapa oiriba singa wari sanaragani Sanaroi Nipan Asian Championship ki khalakpada Penkak Silat Association gi maigedagi nungaiba phongdorakli Jiribam dasu District Administration asinduna miyam gi numit mapungphana pangthokre amasung Thokchom Radhamani Football Tournament ta PFC na champion aduga
JYC na runners up takre. Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare.